अहानबद मरुइबा पाउखरा म्यामना थमजगी कुकी खुलाई पाइबसनु फाखिबे मियोइ तरुकता अहन ओइरबी इमा रानीगी मानबा हक्सांग अमा बाराक तुरेलदा सीना ताउथरक्ले हाइरि कोरोंगानबा खुमना फोंदोरपो वाफमदा तुमिनदी लैरोइदा अखोइ साइबो वाफम थमली लोइनना रोबिन वांग खैराफमना फोंदोरपो वाफम खरदना मैतै पंगल इनाव अमना कॉल तौरक्लगा इयाम्बा अखोइ युथ मिलिसिंग अनिमुक रेडीदा लैजरे इयाम्बा होइना सी तौक्सी हाइबदु तौरसी कुकी से हेनमले हाइदना हाइरई पुकनिंग नुंगसिबा अमदी थौना हापकली मतांग चाना हाइजरकी इनाव हाइबु वाफमसु थमली मखासा थरक फोइना तोपा पावमना सीएम फम थादुकनबा अनिरक हाइख्रबनी वाइ खेमसान जेरिबमदगी कुकी मिलिटेंटसिंगना मयुमदगी फादुना पुखिबा इमुंग अमगी नुपी अंगांग यावना पुना मितारु हाखिबदा खोइसाउनरबा मियामना मणिपुर गवर्नमेंट की आरटीएनपीआर मिनिस्टर वाइ खेमसानगी युमनाम लेकाइदा लेबि युमना संगसिनदना वरि सनखरे मदुना मिनिस्टर खेमसान की मैकेदिगी मियामना मिहुत अखोइदा थाजबा मांगले से मिनिस्टर फम थादोक पिरो हाइबसि अनिरक हाइख्रबनी हाइना फोंदोरखरे ngasi numida wairam singjamai yumnam laikai liba minister yumnam khemsan gi yumna khoisaunaraba nupi singna sangsilaktuna government asina miyamgi punsi amachum lanthung ngak pangamdrabani na pham thadok piro haiba wafam thamki wafam aduda minister khemsan gi mekedi gi minister pham thadokpada minister khudimak pham thadokpada yaurabani haiba pham wafam thamki minister na miyamna phungdoki bo wafam da miyamgi mihut am oina miyamgi apam khudimak tawgani hiramasi gi matang da minister Biren Singa dasu मियामना करी पामलिबगी हाइबा वाफमसी थाबक ओइना पांथोकलसी हाइबा वाफमसी केयर थंखरबने से मिनिस्टर एन बिरेन सिंगाना फम थादोक पिरो मदुदा अखोइसु लोइना यावरे हाइरुबगी नुंगाइतबा पेंदबा लैब्रा हाइबदी खंगदे हाइबा वाफमसु फुंदोखी मणिपुर टॉप चैनल की मैकेदिगी मरुइबी इपाउसिंग मियामना थमजगी अहानबदा लेंगांगना प्रजागी इहुल खंगना थबक तौदरबदी अनिसुबु जुन 19 थोलकलोय हाइनिंगाइ लैति प्रोटेस्टर्स स्टेट की तंपाक की पुलिस स्टेशन तरुकना कोनबा मफमसिंगदा नौना अफस्फा थमजलकपासी लौथोकनबमदी मियोय तरु खाटखिबसिगी चप चाब एक्शन थामगी मनुंगदा लखोत्रबदी सिविल वार अमा थोलक्तुना अनिसुबा जून 19 थोलकपयाय मसी थोक्तनबा लेंगाना प्रजागी इहुल खंगना थबक तौबियो हाइना तोवान मैकेदंगा चथखिबा वखत मिफमदा लेंगाकता सेक्शन वा थमलखली स्टेट की तंपाक की पुलिस स्टेशन तरुकता नौना अफस्फा थमजलकपगी मयुक्ता मारू ओइना इम्फाल ईस्ट की रेड जोन ओइरिबा लमलाई पुलिस स्टेशन अफस्फा थमजलकबो यानिंगदबा फोंदोकलदना उख्रु लंबी की लमलाई केंद्र की मनुंगदा लैरिबा मियामना लंबी असिगी मफम क्याना वकत मिफम चथखि लोइदना कोकी सिंगना तमथीना हाटपीख्रबा मियोय तरुक अदुगी चप चाब लंगा लंजनमदि लखटफम थोकपा एक्शन लखनबा लैंगाकता तक्सिलदना लमलाई बाजारदा सथरंबा वकत मिफम अमदा लमलाई अपुनबा मैरा पाइविगी जनरल सेक्रेटरी आरके सुनीलान हाय मणिपुर थोकलिब लान असि था 19 फारब फाव मियामगी मैकेदिगी इंडिया अमदि मणिपुर लैंगाकता तुआन वहंग क्या हंगदुना लाक्ति कुकी एमएलए सिंग अमदि कुकी मिलिटेंट सिंगदी अमत ओइना लैंगाकता दिमान तौरि अदुबो आइखोइगी एमएलए सिंगदी मोंदुम मोंटेक मथक्ता फम कोंदुना लैरि मतौ असुमना आइखोइ मियामबु तपना हाटपगी महुत्ता अमुक्ता पुना हाटपिरो मैतैना खुंदानबा मफमसिंग असिदि हंजिनबा ngamdabadigi कुकी सिंगना टेमखाइदुना मदि मोंगसोंग वाले तला असिद लेंगा नाउन अफस्फा थमजिलकपा असि याबा ngamloi नाउन अफस्फा थमजिलकलिबसि लौथोकनबा लेंगाकता था अमगी मतम पिगनि मदुदा थबकतो ओंथोकपा ngamdrabadi मियाम अमत्तो ओइना इहौ हौदुना अनिसुबा जून 19 अमा ओइरक्लोय हाइनिगाइ लेति मियाम अमत्तो ओइना हौदुना सिविल वार थोक्त्रिङै इंडिया अमदि मणिपुर लेंगाना प्रजासिंगी इहुल खंगना मतिक चाबा एक्शन लखोत्पिवाइखि अमरमना कुकी मिलिटेंटसिंगना तमथीना हाटपिख्रबा मियोय तरुक अदुगी मतांगदा लेंगाकी मैकेदिगी करिगुम वाफम अमता फोंदोक्तबगीदमा तंपाकी तोआन मफम क्यादा वकत मिफम चथखि सोइबम लैकाई ट्रैफिक आइलैंड अमदि मसिगी अकोइबदा लंबी थिंगदुना सदखिबा वकत मिफम अमदा लैकाई सिगी मियोय पीएस इंदिराना हाय कोकी नार्को टेररिस्टना मिनुंगसी यावदना पिकलिबा अंगांग फाव यावना तमथीना हाटपिखिबसी यामना लेबुक्थिबनि कोकी नार्को टेररिस्टना सथरक्लिबा थवोंग सिना मारम ओइरगा मैतै हाइबा फुरुबसी क्याम सथीबगी हाइबद उनबा बाटवन तौबनि मालेमदा नुमित तादे हाइनरिबा ब्रिटिश की मियोय फावबा कांगला ममांगदा माकोक कक्तुना हाटखिबा मैतै हाइबा फुरुकी मियाम अमतोइना पुनसिलगा मालेम पुंबदा मैतैगी शक्ति असि खंगलसी लेंगाना कोकी मिलिटेंटसिंग असि वरकपा ngamdrabaniना आइखोय मियामना ओइना वरकलगनि इंडिया की मखाद हिंदू अमोइना हिंगलिबा मैतैसिंगबो ngaksinbibagi mahutta illegal कुकी नार्को टेररिस्टसिंगदा इंडिया गवर्नमेंटना सागोटलिबा स्लेब थिबनि
Koki singna satharaklib thawong asi laksingi hairabadi karisu leibanati adubo laksindaba sina India lengakna koki narco terrorism bu sagotle haibatakani phibam asi yaurabanina miyamgi lusingbo oina leiriba MLA minister sing mang thana thulaktuna miyam bu lusingbiro karigumba masana yada thulaktaba tarabadi miyam huptuna lusingba sing mayumdagi sing thoklaga puthokpagi matang yoroklagani haikenasu pausta makhatana phongdorakli Makha satrak poina to papawana pungni fugani pani kaksing amasung wabogai kendragi MLA gi sab saba phirep khangalo kaksing CSO sing koki mar terrorist na mihat thina hatpi khraba angang ahunga nupi ahunga gi mihat kham thekna pena ba phongdok tuna ngasi thawbal amasu kaksing district su miyamna kan ba khongjang sangsingkhre Sandra khongdagi thawbal khetri lekai phawbada leiriba apunba club taragani pan gi apex body na maike somda lenga ki officing thong lonsin bayauna warep kya sulokhi angang ahum amasum nupi ahungi mihat adu lenga na thausa badagi thokibani hatpi khrabasing adugi justice purakada bani haiduna ngasi ayuktagi hauna thawbal kaithel yari po kaithel wangjing lamding kaithel na singba kaithel sing kanakidi thawbal district ki sandra khongdagi thawbal khetri lekai phawbada leiriba apunba club taragani pani apex body oiriba Nongpok sayang apun maluk ki mihut sing nga se yuk mi maphambaga loinana tuan warep khara sulokhi warep sing aduri Manipur lengak mari leinaba office sing matam kaktana thonglon chinba masida fire service mai ising amadi ana lengi weba office sing konsinaba miam ngak ngamdraba state force ki khulai sing thadopiro aikhoi isana isagi ireibak iramdam amadi ise isal sing aksarage Maitai Minister MLA sing leibak iramdam ngakpa ngamdrabanina resign tawbiro irang control tawba ngamdraga tampaki lamdamda apaspat thamjinmagi maram karino khudakta apaspa laktho matung tarakpada CSO singgi asauba singna laurakpa warepta nongpok sayang apun malupna mapung phana sawarkani Jiribam gi leibak thiba thawdokta leikidraba angang ahunga ima ahunga gidamak thamoi singna phongdokli aroiba warep oina India lengana leibak Irang khamjinba ngamdrabanina iramda Manipur si hanagi pre-major status ta hanjanjarage haibasini thawbal ge ripoklam khaida thawbal maikai gi maira pai bimyamna penda bu khulaw kya lawba loinana laikhidraba singa dugi justice purakna ba taksinki koki narco terrorist na phajin khiba nupi angang singda sathari ba mihat mipungi thawong sing akan mamong na kanem tawbaga loinana yaning da ba phungdok to na khangabok part 2 maisnam laikai leiba morning bell Kids Foundation gi oza amadi mairoi sin school asigi mamang na khongjang sangsingkhre amaromda kaksing gi miyam gi oiba mifam amang asi kaksing bazar pangthokhibaga loinana akan bo warep kya laukhre haiduna kaksing gi tuan malup taretna punna khuyak pirun thadorak pasirol amara phungdurakli mifam aduda tha taragani pan henjilaknabi irang asi state amadi center lengana hauju phaw lakshin bangamdaba asida penaba phungdokpaga loinana lenga asi kyamuk yamna solabano koki terrorist singi makhada leirabra haina sohanglakli ngasi miyamna laukiba warep singaduda yumpham oiraga kaksing amasum wabagai kendragi MLA na sirol hek phangmadigi paraga pungni fugani pangi manungna thoklibi iranga solution na bahona bada miyamgi mihut ama oina kari phirep lawgani laurabagi haibigi matangda press amadi social media gi khuthangda phongdokna busu khangali loinana wafam masi MLA anina phongdoraktaba tarabadi kaksingi tuan ba CSO sing amat oina punsinduna MLA ani bu boycott tawbigi warep lauragani haina sirul aduna makhatana phongdorakli mifam aduna laukiba warep ki matung ina laiba sigi president prime minister amadi Manipur lengak minister gi mafamdasu Manipur si India lengak yauri brana tragani yaudra haibigi sapsaba wafam Manipur gi miyamda pungkun gi marigi manungda khangan biu haina su sirul aduna makhataki Makasa tharak poina to papawmana maite amasum naga marigi oiba masil manauni haibadu senapati gi banjantri amasum makhel gi nungbi na wari liri senapati district ki makhel ningsing yombi oina ningsing ba thoktraba matamdagi leptuna leiriba nungi ningsing khubam na maite amasum naga sing masil manauni lapthokna ba yaba natti haibadu ngasi su wari liri Mirol kya leptana maite amadi nagasing masul manauni haina puwari gi wari liriba mauk frup na khundariba lamdamda leiba makhel asi maugi londa senglaba sembiba mapugi mafam amani haibani makhel gi nungbi asina
ahom maite amadi naga tribe ki ahan ba yumpham asi makhel asi ni haina takli maugi ariba phunga warida dazali mosia kauba nupi ama asaubu upalamagi makhada matom ta lerakhi nongmadi mana lairiba mafam adugi kokthak mapa oirapna laisil mapai amanu kupsinduna matam khara thamlui hairiba laisil mapai asi mangkhraba matung nupi asi khangauduna mirolakhi loinana masa ohum pokhi sayam silakpadagi nupi asi masana rakhi maduda mahaki masa ohum aduna pali naina nupi asi gi seba tawki masida masa nupa ahal ora haina khangnaba thawai sina mama seba tawbu matamda yamna section senabiki madudagi masa khara fogalaglaba matung nongma khanghaudana arum lehau torakhi madura masa nupa yaima kozo kauba kayesina amuk mama bu senakhi madura masa nupa yaima duna mama shiraba matung mama gi sadong saningbagi ikhau langba matawodu uthorakhi loinana haksangi kayar kya mathang pen saningbagi wafam mama da phungdorakhi adubu masa nupa atomba samayo miyoibana mama gi manakta nakna leibana mama da masa yaimagi mafamda mipaiba phawrabasu pukningda leitana leiba phangzakhi adumainamak nupi asina matam kuina hawatpa ngamdana nadunu leiba sida masa atomba miyoibana mama asi khara thuna sikhina bahaiduna angangba murok pizakhi adubu masa atombana pamliba adugi ona tainabada mamagi anabadu khangba phagalakhi matam adurigi hauduna miyoibigi nungti numit khudingi insang thongbada morok asi yaudaba yadraba masalam oirakhi matam kharagi matung ahal oiraba mama adu laikhidraba matung masul mana ahum adu magi lambi da tungan satnakhiduna masa masagi lepham semnakhi adubu masul mana ahum asina kainadringai mangoinana Makielgi Sazelofi da Ningthizaraba Nungza Uhum Yunglamki, Haidi Nungza Uhum Asi Masulmana Uhum Puna Laminarambi Kudam Oina Kangaribani, Nungza Uhum Asigi Manungda, Nongpok Tangba Nungza Oshina, Tawai Kangari, Nungsup Tangba, Kai Mayai Tangba Nungna, Mibu Kangaribani, Masigi Matung Tawai Duna Turel Maki Pang Krabamatung Matung Asilam Dampanki, Kayama Dimi and Inamakogi Pognapam Lamdam Giakoi with the Makhatana, Laitauki, Madura Tawai Duna. Amuk halaktuna ten kapagi athoi hin tanaduna palhaningba mafamda panba ngamba duna makhatana makhelda lehuba ataina mafam asi thadokna sakhiba haina wapam hawdorakhi madura kayeduna ahanba kapada palhaningba mafamadu panba ngamki manaw atomba mi amadi mayamba thawai di panba ngamkhidi maduda mayamba thawaina mina koisa satuna kangauna duna leibadu pamdabadigi amuhana ten kapki si haiba wapam hawdorakhi madura yaima kaina yaduna amuhana kapnakhi Matamatuda manaw atomba mina ani suba panba ngamduna mayamba thawaina makhelasida nak leizaro haina ayaba piramki roinara mafamadudagi mangki mayamba yai makaisu mafamadu thadoklamraga sakhi adubu marakta numidangi matamda makhelda amukti koida I haina thajani makhelda lehaukiba mi aduna ahom maitemasum nagagi masulmana ohum poktuna khunda laita bahorki matamgi matungina mi singyam khalakpadagi mafam asidagi masulmanaw maikai pangna sandoktuna khundaba honaki makheldagi asamda satlaga ahom singna khundaba mafam adubu ahomgi lamdamoiki atopa makheldagi tampak lam maikai pangna sakhiba duna maitai oiduna tampakta khundaba hoki makhelda lengdana lehuba duna mau oiduna lehoki mataw sumna maudagi tangkhul mar Pomaina singbasingsu maikai da satnakhiduna tuan khundaba honaki makheldagi barak turel anthoktuno sakhiba maitaina kaubru singdol landringai barak turel khongbalda sakyom thoktuna saksaraga otharamba mafamaduda ningsing yumbi ama yulamki hairiba ningsing yumbi edu ngasi phawba leiri mafamadudagi kaubru singdol lalaba matung tampakta kumthraktuna khongampatu khundaba hoki makhelda yungliba ningsing yumbi sing mau Furuki mioi singna yamna section ngasi phawba ngak senduna lairi hairiba senglaba makhelgi nungpak kaya lairiba mafamasida asobu upambi ama hori upambi asi khongnanga masat yamna manabadagi khunja singna khongnang pambi haina duma kaunari u asigi top magun ama haiba taragadi maikai kaya sandoktuna masalong ni upambi asigi masa maikai ama kangmana tragana tektuna tarakpa matamda tekliba maikai domda awana kya thoi haina thajani Makhel khulgi sip and selion phongdokpagi matung ina senglaba uzaosigi masate kumatamna uodugi mayol leiba lamdamadu sei ama subna sak tangba natragana atai nesar yoeba awana kya mayukna ba yaukre
ꯃꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯊꯣꯛꯄꯗꯨ ꯀꯤꯕꯗꯒꯤ ꯎꯖꯥꯎꯁꯤ ꯌꯥꯟꯊꯠꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯎ ꯌꯥꯟꯕ ꯍꯦꯛ ꯆꯪꯂꯨꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯁꯤꯠ ꯀꯟꯕ ꯑꯃꯗꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯎ ꯑꯁꯤ ꯌꯥꯟꯕ ꯑꯃꯨꯛꯇ ꯉꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯁꯛꯇꯤ ꯑꯃ ꯆꯦꯟꯕ ꯎꯅꯤ ꯍꯥꯏꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯃꯁꯥ ꯊꯨꯗꯦꯛꯄ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ